Hello everyone, mayam punamak aigi channel da taram nokchari ado mayam sise baw nga duneba baw se asise achouba nga dagi piece oina tawraga lawrakpaneba mapana chanipa yamna pami baw se jamandi toina di chadeba baw se ado mayam sisina usoi ni usoi do aina ne soidoga container amada hapaga fridge da hapaga thammineba ꯂꯩꯔꯛꯇ꯭ꯔ ꯃꯇꯝꯗ ꯍꯌꯦꯡ ꯀꯣꯟꯅ ꯈꯤꯇꯪ ꯐꯪꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯆꯥꯕꯗꯣ ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯕꯅꯤ ꯁꯤꯁꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯑꯗꯣ ꯑꯩ ꯉꯁꯤ ꯈꯔ ꯏꯔꯣꯟꯒꯦꯅ ꯄꯨꯊꯣꯔꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑꯒ ꯊꯝꯕꯁꯦ ꯃꯣꯟꯊꯩꯌꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯀꯩꯅꯣꯒ ꯏꯔꯣꯟꯗꯣꯏꯅꯤ ꯃꯣꯁꯣꯔꯤꯒ ꯍꯧꯖꯤꯛꯀꯤ ꯊꯩꯕꯣꯡ ꯃꯔꯨꯗꯣ ꯂꯩ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯣꯁꯣꯔꯤꯒ ꯑꯣꯏꯅ ꯏꯔꯣꯟꯒꯅꯤ ꯃꯣꯁꯣꯔꯤꯒ ꯏꯔꯣꯟꯕꯁꯤꯁꯨ ꯍꯥꯎꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯥꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯁꯣꯏꯁꯦ ꯀꯥꯝꯕꯒꯤ ꯔꯦꯗꯤ ꯇꯧꯔꯤꯅꯦꯕ ꯎꯁꯣꯏꯁꯦ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔꯁꯨ ꯍꯥꯞꯄꯦꯕ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯁꯨ ꯍꯥꯞꯀꯅꯤ ꯑꯗꯣ ꯉꯥꯔꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯗꯩꯗꯤ ꯍꯋꯥꯏꯒꯁꯦ ꯑꯩ ꯇꯤꯐꯤꯟꯗ ꯉꯥꯜꯂꯅꯤ ꯎꯁꯣꯏ ꯐꯨꯠꯄꯁꯤꯒ ꯑꯩ ꯁꯤꯒ ꯁꯨꯝ ꯍꯥꯞꯈ꯭ꯔꯅꯦꯕ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯎꯁꯣꯏꯁꯦ 8-9ꯂꯛ ꯀꯥꯝꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯥꯡꯒꯠꯂꯤꯁꯤꯅ ꯑꯩ ꯉꯥ ꯊꯣꯡꯕꯒꯤꯅꯦꯕ ꯑꯗꯨꯗꯣ ꯈꯥꯡꯁꯦ ꯁꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯥꯎ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯑꯥꯂꯨꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦꯕ ꯉꯥꯁꯦ ꯑꯥꯂꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯥꯡꯅ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯀꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯥꯁꯦ ꯉꯧꯈꯠꯂꯦꯕ ꯑꯗꯣ ꯑꯩ ꯉꯥ ꯉꯧꯕꯗꯤ ꯑꯩ ꯐꯨꯜ ꯑꯣꯏꯅ ꯍꯥꯞꯆꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯊꯣꯡꯗꯣꯏꯕ ꯉꯥꯁꯤꯡꯁꯦ ꯑꯁꯤ ꯑꯩꯅ ꯈꯤꯇꯪ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤꯁꯦ ꯑꯩꯅ ꯊꯝꯅꯦꯜꯒꯤꯅꯦ ꯑꯩꯅ ꯐꯣꯇꯣ ꯂꯧꯕꯒꯤꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯎꯁꯣꯏꯗꯨꯁꯨ ꯑꯩ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯏꯪꯍꯜꯂꯤ ꯍꯣꯔꯦꯟ ꯏꯪꯉꯀꯥꯟꯗꯅꯦ ꯑꯗꯩ ꯏꯔꯣꯟꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯁꯤꯒ ꯉꯥ ꯉꯧꯈꯤꯕꯒꯤ ꯊꯥꯎꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯊꯥꯎ ꯑꯇꯣꯞꯄ ꯑꯩ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯦ ꯕꯥꯎꯗꯣ ꯁꯨꯝ ꯊꯥꯎ ꯈꯔ ꯊꯣꯛꯏꯑꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯒꯤ ꯃꯦꯊꯤ ꯄꯥꯁꯄꯣꯔꯟ ꯖꯦꯅꯝ ꯑꯗꯩ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔ ꯍꯥꯞꯄꯒ ꯑꯩ ꯁꯤꯁꯦ ꯁꯣꯛ ꯇꯧꯔꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯇꯣꯃꯦꯇꯣꯒ ꯑꯥꯂꯨꯒꯁꯦ ꯑꯩ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯅꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯧꯔꯒ ꯑꯩ ꯉꯧꯔꯦꯕ ꯇꯣꯃꯦꯇꯣꯁꯦ ꯈꯤꯇꯪ ꯄꯠꯊꯍꯜꯂꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯍꯥꯞꯄꯦ ꯃꯔꯣꯏꯁꯨ ꯍꯥꯞꯄꯦ ꯃꯔꯣꯏ ꯍꯥꯏꯗꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯑꯗꯩ ꯙꯅꯤꯌꯥ ꯄꯥꯎꯗꯔꯁꯨ ꯍꯥꯞꯄꯦ ꯑꯗꯩ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯑꯩ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯑꯩ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯀꯅꯤ ꯕꯥꯎꯁꯤꯗꯤ ꯈꯤꯇꯪ ꯆꯝꯕ ꯉꯥꯅꯤꯅꯅꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯇꯦꯅ ꯑꯩ ꯃꯣꯔꯣꯛꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯉꯧꯔꯅꯤ ꯃꯁꯂꯥꯁꯦ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯅꯤ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯥꯂꯨꯁꯦ ꯈꯔ ꯅꯣꯛꯈꯥꯏꯒꯅꯤꯕ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇꯪ ꯒ꯭ꯔꯦꯚꯤ ꯑꯣꯏꯅꯕꯒꯤ ꯑꯗꯣ ꯑꯩ ꯈꯥꯡꯁꯤꯒ ꯁꯨꯝ ꯈꯥꯕꯩꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯇꯛꯈꯥꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯡꯀꯣꯠꯁꯤꯒ ꯁꯔꯞ ꯇꯧꯖꯔꯦ ꯎꯁꯣꯏ ꯏꯔꯣꯟꯕꯗꯣ ꯑꯃꯅꯦ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯩ ꯑꯩꯅ ꯁꯥꯏꯠꯇ ꯂꯦꯕꯨ ꯃꯀꯛ ꯑꯃꯁꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨꯗꯒꯤ ꯊꯕꯤ ꯈꯔꯁꯨ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗ ꯃꯥꯟꯕ꯭ꯔꯥ? ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯑꯁꯤꯗ